मैम यूट्यूब चैनल भी यंगबीरिबा चिनाव मैम पुनःपु वेलकम तौजरी चिनाव मैम चैनल भी यंगबीरिबा चिनाव मैम लाइक शेयर सब्सक्राइब तौबियु चिनाव मैम ngahak changbiraga aigi channel sibu support taubiyu like taubiyu चिनाव मैम ado मैम chai sing chanarabro चिनाव मैम ado मैम ngahak support tauminasi नेटी जागदो माले अहमदी नेट से खतंग बेरा कारure चिनाव मैम वाओ प्रेमावती हाय प्रेमावती थैंक यू एलबी दे चंगबिरबैदमक थागतचरी लाइक मचा अमा तौबियु ओजा जय कृष्णा प्रेमावती जय कृष्णा लाइक तौबियो सपोर्ट तौबियो चिनाव मैम लाइक तौबो जय कृष्णा ओजा हरे कृष्णा लाइक मचा अमा तौसनबिरो चाय सिंग चारब्रो थैंक यू करी इंजांग चागे करी इंजांग चागे चिनाव करंग लेगे ngahak support taubiyo प्रेमावती करी इंजांग चागे मैम ngасidi weather yam phai nong chu piti nga thongba wow nga thongba hauni kari nga no kari nga thongba no इलिसा इलिसा दी पान ga thonga hawbune chumane इलिसा दी पान ga thonga इलिसा ga पान ga hainadro इलिसा ga पान ga hainare mi hawbuda jahat haw pan kubina nama chingdong ne te karang lege china me ngak changbe support tobiro te kana lege benolina legadi changbiro benolina so जाहोदी करी हिंजांग चागे आइदी चाद्री चागेन तौरी नसीसे सोयाबीन थोंगी अखोइदी nga चाबा जादे
ꯁꯣꯌꯥꯕꯤꯟꯅꯦ ꯑꯂꯨꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯊꯣꯡꯉꯤ ꯆꯥꯒꯦꯅ ꯇꯧꯔꯤ ꯑꯩꯗꯤ ꯄꯨꯡ 10ꯗ ꯆꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯇꯥꯡ 10ꯇ ꯆꯥꯅꯤ ꯏꯂꯤꯁꯥꯒ ꯒꯪꯒꯥꯄꯥꯟꯒ ꯍꯥꯏꯅꯩ ꯅꯍꯥꯟꯗꯤ ꯒꯪꯒꯥꯄꯥꯟꯒ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯎꯗ꯭ꯔꯦ ꯑꯣꯖꯥ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯄꯦꯔꯃꯥꯄꯇꯤꯁꯦ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯄꯦꯔꯃꯥꯄꯇꯤ ꯀꯤꯔꯟ ꯃꯃꯥꯔꯣ ꯄꯦꯝꯖꯤ ꯃꯃꯥꯔꯣ ꯑꯣ ꯑꯣ ꯄ꯭ꯔꯦꯝꯖꯤ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯩ ꯅꯪ ꯏꯁꯩꯗꯣ ꯐꯥꯔꯕꯣ ꯁ꯭ꯀꯨꯜꯁꯨ ꯍꯥꯡꯉꯃꯤꯅ ꯁꯔꯠ ꯁꯔꯠꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯔꯤꯍꯔꯁꯦꯜ ꯇꯧꯀꯣ ꯇ꯭ꯨꯏꯁꯟ ꯍꯜꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯔꯤꯍꯔꯁꯦꯜ ꯇꯧ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯈꯪꯉꯕ ꯐꯥꯅꯕ ꯍꯣꯠꯅꯅꯕ ꯅꯪꯅ ꯌꯨꯝꯗ ꯂꯩꯔ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯤ ꯑꯗꯨꯝ ꯔꯦꯁꯇꯤ ꯇꯧꯕ ꯌꯥꯕ ꯐꯥꯔꯦ ꯑꯣꯖꯥ ꯑꯦꯁ ꯍꯥꯏꯔꯛꯑꯣꯅꯦ ꯐꯥꯔꯗꯤ ꯐꯥꯅꯕ ꯍꯣꯠꯅꯧ ꯁ꯭ꯀꯨꯜꯒꯤ ꯄꯨꯔꯥ ꯐꯥꯔꯤ ꯑꯗꯨꯃꯥꯏꯅꯗꯨꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯔꯤꯍꯔꯁꯦꯜ ꯇꯧ ꯐꯥꯅꯕ ꯄꯥꯅꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯦꯝꯆꯥꯟ ꯖꯌ ꯀ꯭ꯔꯤꯁꯅ ꯆꯥꯛ ꯆꯥꯔꯕꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯏꯁꯩꯗꯣ ꯐꯥꯅꯕ ꯇꯧ ꯃꯤꯅ ꯐꯥꯔꯗꯤ ꯑꯩꯁꯨ ꯐꯥꯅꯕ ꯍꯣꯠꯅ ꯇꯥꯕꯀꯣ ꯑꯗꯨꯅ ꯏꯁꯩꯗꯣ ꯁꯨ ꯐꯥꯅꯕ ꯍꯣꯠꯅꯧ ꯁ꯭ꯀꯨꯜꯒꯤ ꯄꯨꯔꯥꯁꯨ ꯐꯥꯅꯕ ꯍꯣꯠꯅꯧ ꯀꯣ ꯁꯪꯕ ꯃꯇꯝꯗ ꯆꯥꯗꯦ ꯀꯀꯥ ꯑꯩꯗꯤ ꯆꯥꯒꯦ ꯇꯧꯔꯦ ꯑꯗꯣ ꯖꯤꯔꯤꯒꯤ ꯁꯣꯔꯥꯠ ꯅꯪ ꯆꯠꯀꯗꯧꯔꯤꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯣ ꯆꯥꯎ ꯆꯥꯎ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯆꯥꯔꯣ ꯆꯥꯔꯣ ꯆꯥꯛ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯉꯟꯅ ꯂꯥꯛꯎ ꯏꯁꯩꯗꯣ ꯍꯧꯖꯤꯛ ꯄꯨꯡ ꯃꯌꯥꯝ ꯅꯦꯠ ꯆꯦꯜꯂꯨꯔꯦ ꯁꯞꯄꯣꯔꯠ ꯈꯔ ꯂꯩꯕꯤꯔꯝꯃꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ
ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯂꯥꯛꯏꯗꯨꯔ ꯈꯪꯗꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯝꯇ ꯃꯌꯥꯝ ꯅꯦꯠ ꯃꯥꯅꯦꯅ ꯅꯦꯠꯁꯦ ꯆꯦꯜꯂꯨꯔꯦ ꯀꯥꯏ ꯀꯥꯏ ꯌꯧꯔꯨꯔꯦ ꯍꯔꯤꯔꯥꯝ ꯍꯔꯤ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯄꯨꯡ ꯑꯅꯤꯗꯔꯣ ꯑꯥꯎ ꯄꯨꯡ 1 ꯃꯈꯥꯏꯗꯅꯤ ꯀꯅꯥꯅꯣ ꯃꯁꯛ ꯂꯥꯡꯉꯝꯗꯦ ꯍꯔꯤꯔꯥꯝ ꯄꯨꯡ 2ꯗꯅꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯏꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯗ ꯃꯣꯕꯥꯏꯜꯁꯦ ꯅꯦꯠꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯅꯦꯠ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯁꯨꯝ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯣ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯁꯤꯗꯅ
राधे कृष्ण। सोरमदा राधे कृष्ण हागदबनिको। कहीं चागे नेट से फन कुछ मिनट 30 रोम हेन चेलुरे काय काय जौरुबो खंगदी। हरे राम हरे कृष्ण से कनानो खंगदे क्लास पुंग कयादना हंगमी मसक तामद्रे नेट जादिंगे मा कमेंट लेमनी। बोरी थोंबा चाजरे वाओ बोरी थोंबा हावरमनी आइदी बोरी थोंसे जामना थवाय जाउद्रे। हरे कृष्णा कोई प्रभु लाया प्रभु राधे राधे प्रभु ngasi करी भोजन फंगे हजिक परिक्रमा चलीब्रा नतगा रूमद्रा प्रभु प्रभु लाइक मचा मा नमसनबिरो। कोई प्रभु प्रसादी का हाबल हो रे ब्रो। हजिक रूमदने ngasi महार प्रसाद जामे राधे कृष्ण प्रभु मो भैगा भवसे लेरमरोइबो नोंगा मनताबा भगवान प्रसादी फंगना लेबसे महा भैगानी जब नुंगाई ताबदा प्रभु लाई मचाम तो बिरमो वाओ खोय बेंधौ लेना लाए लाक्सरे लोइरबो बाय आए चकचाबा लोइरे बेंधौ चुमना पाउको है लाक्चरे लोइरबो बाय हाइना इरेसे अमु कई चुम पाउ हाइनो कोकचाक इरे वर्षन लाक्चरे है माले नंगे लेक्चरे लोइरबो बाय लेक्चरे ओके लेक्चरे मिना चकचा लेक्नद्रो हजिकरागा सोक जापोंते मसे हनुबीजे करम हनुबी जात खंगी प्रभु लाई मचा म तोबियो प्रभु वृंदावन की नुंगाई नुंगाइबा वारी खा लिबिरौदना वृंदावन के फज फजबा राधा कृष्ण की मूर्ति की फोटो जगन्नाथ महाप्रभु की गौरांग महाप्रभु की गौरनितान महाप्रभु की फोटो को तो आई प्रभु आई व्हाट्सएप है कैप्शन बिरो सुम येंजरगा दन फंजगे अखोय प्रभु लेरिब्रो प्रभु आई नाइस दाबी ब्रो प्रभु निमि की वृंदावन परिक्रमा चपनीना राधा कृष्ण की फोटो मूर्ति फज फजब हरि मंदिर
जगन्नाथ महाप्रभु सुमित्रा बलभद्रा अदुगी गौरनीताय वृंदावन फज फजब धाम अदो प्रभुना वारसु वाना नुंसीबिदना अꯩꯒꯤ WhatsApp कापसनबिरो अꯩसु येंजगे मियामदा शेयर तौजगे ईश्वरगी इबुंगोगी मूर्ति अदो होय होय वृंदावन गोलो वृंदावने होय अदुनी लेक्चरे लोयरबो हाइबने होय होय खजिग्रा सोयबनिदना बिंदौ हनुबिनबो आइदे ताइब लेक्चरे आना तारुब वही वर्ड को लेक्चरे लोयरबो हाइबदुगने लेक्चरे इजना होय होय नसुसु ममिसे मरी पालमिना को हजि कैपिटल लेटर ने इरेने से लेक्चरे लेख पर लोयरबो हाइन हंगो लेक्चर दी बेंथंगो लेक्चर असिदे अइना चाइ लेक्चर बनिना मांगी कमेंट पाओ पाहिदुदिना नंगना पा ताबो तादबो थक थक नै चेंग को चेंग चेलगा चुमना पाओ को न हाइदुनिदना राधे कृष्ण की प्रेमना थल्लवा भक्ति की मफमनी अदुदि अचुमनी प्रभुना तापिरिबदो सुधाम ब्रज वृंदावन गाइसिदी अमुक हाइनिंगाय लेत्रबा जेंगु जेंगुबदा महापुइनगी मसक ओइबा जेंगुबदा भक्ति मार्जद लेबा जेंगुबदा थमोय नुंसीबा जेंगुना पुनिंग हुबा जेंगुदा मिट कुमनिंगदबा अदुनबु ब्रज वृंदावन हाइरिबिना प्रभुदी आ जन्मदा पुइना फरकपदुना हंडक मपोसिदा वृंदावन इबुंगोय बेमनिगी नाकता लेरिदना प्रभु कनागोना वृंदावन है चौबदा वृंदावन की लंबेलगी खोया फुलदुबु लखोचरगा लवाइदा हमनै को राधा गोविंद की मफम नेदना अदुनी प्रभु मसे माई माकी कर्म की महीनी मागी तौजमन महीनी प्रभु हंडक प्रभुना वृंदावन इबुंगोय बेमा नोंगाम निमित ताबा तुममदाबो दर्शन फंगजबा सेवा फंगजबा असी कोई प्रभु की महाभैगनी हाइजनिंगी से मीडिया ने प्रभुद सूम डायरेक्ट तौजब नते हाइदी लेक्चर चित्रा चेन खरजाला चेन फजानी मिनिट 10 मिनिट 20 हाइबने मांगी कमेंट चिथरे पारो आई लेते मांग कमेंट का चिंगन का पाबा ngamo पापा चली दुबु मांग कमेंट ले ओरे आई ngат राधा कुंड श्याम कुंड जामना नुंगाइबा मफम राधा कुंड श्याम कुंड की अनिगी मरकता फम्मगा मला चटपा जामना नुंगाइ राधा कृष्णबु सोनबा जामना नुंगाइ करी वाना प्रभु पादरे चले चलो पारिमतसु पादे न कमेंट क्या लादर मथल पार चखीदुबु कमेंट पादे करी वानो प्रभु राधा कुंड श्याम कुंड गाइसिदी प्रभु अमुक हाइनिंगाय लेत्रबनी कइनो प्रभु कमेंट पाओ ना पा चलीजेमा नंगदि हन्न जेंद्रगा तासनद्रगा चलेगा खोलेगा तौरेगा ngang लेरगा ममांगदा नोदो तौरगा गोना मोबाइल बेरा कारे हंजन चिंथो चिंग जेंबदा लेक्चर ममांगदा करी कमेंट ले कमेंट पाओ हाइना चुमना पाओ को हाय मांगे कमेंट पाओ तने हाइरिबा डायलॉग हाइदी लेक्चर अमुक हन्ना लाकलरोय बाय है लाकते नमंग मरायना सामू अंगा लमसान ताल नंग सम मेचरनी हरे कृष्णा इतमा हरे कृष्णा थैंक यू अदना प्रभु राधा कुंड श्याम कुंड है प्रभु हाइनिंगा लेते कहीं प्रभु
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯂꯥꯏꯛꯗꯟ ꯊꯦꯡꯛ ꯌꯨ ꯔꯙꯥ ꯀꯨꯟꯗꯗ ꯇꯨꯝꯃ ꯍꯧꯖꯠꯄ ꯃꯇꯝꯗ ꯋꯥꯍꯣꯡꯒꯤ ꯃꯈꯣꯟꯅ ꯑꯔꯥꯝ ꯑꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯃꯍꯥ ꯕꯩꯒꯅꯤ ꯋꯥꯍꯣꯡ ꯀꯥꯏꯁꯤꯗꯨ ꯃꯍꯥ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯑꯒꯁꯨ ꯃꯍꯥ ꯄꯨꯏꯅꯒꯤ ꯃꯁꯛꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯗꯨꯕꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯆꯨꯔꯥꯗ ꯊꯣꯛꯂꯤꯕꯅꯤ ꯇꯨꯝ ꯍꯧꯒꯠꯄ ꯃꯇꯝꯗ ꯋꯥꯍꯣꯡꯒꯤ ꯃꯈꯣꯟꯅ ꯑꯔꯥꯝ ꯑꯣꯏ ꯍꯣꯏ ꯃꯅꯤ ꯄ꯭ꯔꯚꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯩꯃ ꯀꯩꯅꯪ ꯆꯥꯒꯦ ꯑꯗꯨꯅ ꯔꯥꯙꯥ ꯀꯨꯟꯗ ꯁꯥꯃ ꯀꯨꯟꯗ ꯒꯤꯔꯤ ꯒꯣꯕꯔꯙꯟꯒ ꯍꯥꯏꯁꯦ ꯄ꯭ꯔꯚꯨ ꯅꯨꯡꯉꯥꯏ ꯄꯣꯠꯅꯤꯅ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯏꯁꯩꯗ ꯁꯩꯊꯥꯔꯤ ꯆꯥꯛꯀ ꯆꯥꯅꯕ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯂꯣꯏꯔꯦ ꯏꯇꯩꯃ ꯏꯇꯩꯃ ꯀꯩꯅꯪ ꯆꯥꯏ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯄ꯭ꯔꯚꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤ ꯋꯥꯅ ꯄ꯭ꯔꯚꯨ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ ꯄꯣꯟꯇꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯅꯈ꯭ꯔꯕ ꯇꯨꯝꯅꯔꯤ ꯀꯔꯤ ꯋꯥꯅ ꯄ꯭ꯔꯚꯨ ꯕ꯭ꯔꯤꯟꯗꯥꯕꯨꯡꯒꯤ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯅ ꯏꯁꯩꯗ ꯁꯩꯊꯥꯔꯤ ꯚꯛꯇ ꯕꯩꯁꯅꯣ ꯈꯤꯡꯅ ꯄ꯭ꯔꯦꯝ ꯄꯣꯡꯅꯔꯤ ꯕꯥꯎꯜ ꯑꯣꯏꯅꯔꯤ ꯔꯥꯙꯥ ꯀꯨꯟꯗ ꯁ꯭ꯌꯥꯃ ꯀꯨꯟꯗ ꯒꯤꯔꯤ ꯒꯣꯕꯔꯙꯟ ꯌꯧꯔꯒ ꯆꯥꯃꯣꯔ ꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ಶ್ರೀ ಅಂಗದ ꯊꯧꯒꯟꯖꯒꯦ ꯑꯅ ꯍꯥꯏꯗ ꯄ꯭ꯔಭꯨ ꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯣꯖꯥ ꯏꯁꯩ ꯁꯛꯄ ꯃꯤꯒꯤ ꯃꯃꯤꯠ ꯔꯪꯕꯗꯣ ꯇꯧꯅꯨ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯎ ꯍꯥꯏꯗꯣ ꯄꯥꯈꯤꯗꯦ ꯉꯥꯛꯆꯔ ꯚꯥꯏ ꯄꯥꯈꯤꯗꯕ ꯄꯥꯗꯦ ꯁꯨꯝ ꯍꯥꯏꯁꯦ ꯃꯁꯤ ꯍꯅꯨꯕꯤ ꯃꯃꯤꯠꯁꯦ ꯍꯣꯡꯒꯥꯏ ꯇꯥꯔꯦ ꯃꯁꯤ ꯅꯅꯥ ꯀꯣꯡꯅꯤ ꯐꯖꯅ ꯇꯥꯗ꯭ꯔꯒ ꯃꯀꯣꯛꯇꯅꯤ ꯀꯣꯃꯦꯟ ꯄꯥꯊꯩꯗꯨꯕꯨ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔ ꯄ꯭ꯔꯚꯨ ꯑꯗꯨꯅ ꯏꯁꯩꯗ ꯚꯛꯇ ꯕꯩꯁꯅꯣ ꯐꯤꯕꯤꯛꯅ ꯁꯩꯊꯥꯅꯔꯤ ꯍꯥ ꯀ꯭ꯔꯤꯁꯅ ꯏꯕꯨꯡꯉꯣ ꯍꯦ ꯔꯥꯙꯦ ꯁꯥꯝ ꯅꯤꯃꯥꯏ ꯁꯦꯅꯥꯖꯀꯤ ꯏꯁꯩ ꯃꯥꯜꯂꯤꯅꯦ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯑꯁꯤꯅ ꯑꯇꯣꯞꯄꯗ ꯄꯨꯁꯜꯂꯛꯄ ꯄꯊꯅꯥꯔꯣꯝꯗ ꯑꯗꯨꯅ ꯚꯛꯇ ꯕꯩꯁꯅꯣ ꯈꯤꯕꯤꯛꯅ ꯍꯥꯏꯗꯩꯗꯨꯅꯤ ꯄꯥꯞ ꯄꯨꯏꯅ ꯀꯌꯥ ꯂꯩꯔꯝꯃꯁꯨ ꯄꯥꯞꯀꯤ ꯀꯨꯟꯗꯗ ꯂꯩꯔꯝꯃꯁꯨ ꯅꯔꯣꯛꯀꯤ ꯀꯨꯟꯗꯗ ꯂꯩꯔꯕꯁꯨ ꯔꯥꯙꯥ ꯀꯨꯟꯗ ꯁꯥꯃ ꯀꯨꯟꯗ ꯒꯤꯔꯤ ꯒꯣꯕꯔꯙꯟ ꯌꯧꯖꯔꯒ ꯃꯤꯚ꯭ꯔꯠꯇꯣꯅꯤ ꯀꯨꯟꯖꯗ ꯑꯅꯤꯅ ꯖꯨꯒꯣꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯅꯥꯏ ꯇꯣꯜꯂꯕꯅ ꯏꯕꯨꯡꯉꯣ ꯅꯥꯝꯇꯕꯨ ꯁꯣꯟꯖꯒꯦ ꯆꯥꯃꯣꯜ ꯈꯨꯠꯇ ꯄꯥꯏꯗꯅ ꯍꯥꯏꯅ ꯄꯦꯟꯗꯕꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯆꯣꯔꯣꯟ ꯁꯦꯕꯥ ꯊꯧꯒꯟꯖꯒꯦ ꯍꯥꯏꯕꯅꯤ ꯃꯅꯥꯏ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯣꯏꯅ ꯆꯥꯃꯣꯜ ꯄꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯐꯪꯕꯒꯤ ꯏꯇꯤꯛ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯚꯛꯇ ꯕꯩꯁꯅꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯄ꯭ꯔꯚꯨꯗꯤ ꯃꯍꯥ ꯕꯩꯒꯅꯤ ꯄ꯭ꯔꯚꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯅ ꯕ꯭ꯔꯖ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯂꯩꯗꯅ ꯔꯥꯙꯥ ꯀꯨꯟꯗ ꯁꯥꯃ ꯀꯨꯟꯗꯅꯤ ꯀꯥꯗ ꯐꯝꯕꯤꯔꯛꯑꯒ ꯃꯂꯥ ꯖꯣꯞ ꯇꯧꯖꯗꯅ ꯏꯕꯨꯡꯉꯣ ꯅꯥꯝ ꯁꯣꯟꯗꯅ ꯙ꯭ꯌꯥꯟ ꯇꯧꯖꯕꯗꯣ ꯄ꯭ꯔꯚꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯚꯛꯇꯗ ꯂꯨꯞꯄ ꯚꯛꯇ ꯕꯩꯁꯅꯣꯞꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯨꯔꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯗꯥꯃꯣꯖꯣꯔ ꯒꯨꯔꯨꯖꯤꯕꯨ ꯄ꯭ꯔꯚꯨꯕꯨ ꯉꯁꯤꯐꯥꯎ ꯁꯣꯟꯅꯔꯤ ꯃꯤꯌꯥꯝꯅ ꯚꯛꯇ ꯕꯩꯁꯅꯣ ꯀꯌꯥꯅ ꯁꯣꯟꯅꯔꯤ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯈꯤꯜꯂꯦ ꯍꯥꯏꯒ ꯃꯌꯥꯝꯅ ꯗꯔꯁꯟ ꯇꯧꯅꯔꯤ ꯑꯁꯤꯅꯤ ꯄ꯭ꯔꯚꯨ ꯚꯒꯋꯥꯟ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯚꯒꯋꯥꯟ ꯄ꯭ꯔꯚꯨꯗꯨꯁꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯃꯒꯨꯟ ꯈꯪꯉꯕ ꯀ꯭ꯔꯤꯁꯅꯒꯤ ꯚꯛꯇ ꯑꯣꯏꯔꯕ ꯀ꯭ꯔꯤꯁꯅꯒꯤ ꯇꯠꯇ ꯈꯪꯉꯕ ꯁꯥꯎꯕ ꯍꯩꯇ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯈꯪꯗ꯭ꯔꯕ ꯏꯕꯨꯡꯉꯣ ꯅꯥꯝꯇ ꯁꯣꯜꯂꯒ ꯄꯦꯟꯖꯕ ꯃꯤꯑꯣꯏꯗꯣ ꯃꯥꯛꯇꯣ ꯚꯒꯋꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯗꯤ ꯄ꯭ꯔꯚꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯑꯦꯜ ꯕꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯤꯗꯅ ꯑꯁꯤꯒꯨꯝꯕ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯂꯩꯔꯤꯕꯣ ꯕꯦꯟꯗꯧ ꯑꯩ ꯏꯕꯣꯍꯜꯒꯤ ꯑꯦꯜ ꯕꯤꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯤ ꯉꯁꯥꯏ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯤ ꯌꯥꯝ ꯂꯩꯍꯧꯗꯕꯅꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯏꯕꯣꯍꯜꯒꯤꯗꯣ ꯄ꯭ꯔꯚꯨꯗ ꯔꯥꯙꯥꯔꯥꯅꯤꯒꯤ ꯄꯣꯛꯐꯝ ꯀ꯭ꯔꯤꯁꯅꯒꯤ ꯌꯨꯝꯒꯤꯁꯨ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ
मा धैननी प्रभु थाबिरो प्रभु ओजा चलगे बाय ओके थैंक यू इतेमा चल चपी गुड नाइट ngahak support tobirambi damakta thagatchari ngahak support tobibi damakta thagatchari itema itema gi angang ai do hayeng lakadoribro hayeng pungje bo ja lakani tabiribro itema temarani tabiribro तेमेंगे अंगांग अमर लाकने हाइबदो हयेंग लाकदोइब्रा हयेंग दि संडे नि ओजा सिंग लाकनी हयेंग से आई संद्रबा ओ संडे सु संद्रबा इचा नुंदिनी पुंग अनि दा लासु काइदे अहुम दा लासु सुम जाये पुंग अहुम दा लासु काइदे मरी दा लासु जाये थंग नोमाजिंग दा ओना पुरक लगे होय 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 योंग योंग ते मई खुदोंग चाब दो जेंगा सुम लापिरो हयेंग चे ओजा ए मफम अमदा चलुरगे होय होय जानी इतेम जानीदा तेमेंगे खुदोंग चाब दो सुम लापि आइना सुम हयेंग ओजा पुंगजेबा लाकदौदो सुम लादी उनहलगे तौरबको हलकपदा खरा थेंगदौ मालेजा होय होय फनी फनी कहीं काइदे मैम nga support tobu मैम net jaring asiga bindoli nale ri bro इचेदा खरा पुरगा चलो हाइबसु चेना आई जाउददि तल्ली हाय ओजा दुना ओ ए ला कइदोरगने आ ताबा चोइ मनाकी अंगांग दुसु लाकदो मी ताबा चौगा सुम लांग जायना होयदा नुंगाइतगा इते बे खुदोंग चाबा नुमितुगा हेदा लापिरो कहीं काइदे नुंगाइदबो ओइरगना को Sinaw ko nak nalay dige bendolay na
ꯃꯌꯥꯝ ꯉꯥꯡꯉ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯐꯔꯛ ꯑꯃ ꯍꯦꯛꯇ ꯇꯥꯕ ꯍꯣꯏꯅꯦ ꯎꯄꯥꯏ ꯂꯩꯕ꯭ꯔꯥꯗꯣ ꯃꯌꯥꯝ ꯂꯥꯏꯛ 3 ꯂꯩꯔꯝꯕꯅꯤ 5ꯇ ꯉꯥꯏꯈ꯭ꯔꯦ ꯀꯅꯥꯅꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯟꯂꯛ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦꯅ ꯁꯦꯝꯖꯕ ꯕ꯭ꯂꯣꯛꯅꯤ ꯂꯥꯏꯛꯇꯟ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯁꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯈꯔ ꯐꯖꯅ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯈꯨꯗꯣꯡꯆꯥꯕꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯁꯨꯝ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯑꯦꯠꯃꯤꯁꯟꯒꯤꯅꯤ ꯍꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯣꯏ ꯃꯤ ꯑꯒꯣꯔꯇꯣꯂꯥ ꯑꯉꯥꯡ ꯑꯅꯤꯁꯨ ꯕꯤ ꯑꯦ ꯑꯦꯛꯖꯥꯝ ꯊꯥꯔ ꯃꯣꯏꯁꯨ ꯀ꯭ꯂꯥꯁ ꯁꯨꯝ ꯆꯠꯂꯤ ꯍꯌꯦꯡ ꯗꯦꯠ 7 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯅꯤ ꯃꯣꯏꯁꯨ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯔꯕꯅꯤꯅ ꯂꯥꯛꯄ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯇꯥ ꯆꯥꯕꯗ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯌꯨ ꯏꯇꯩꯃ ꯍꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤ ꯏꯇꯩꯃ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯒꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯇꯧꯖꯔꯤꯕꯁꯤ ꯃꯍꯩ ꯌꯥꯟꯖꯒꯗꯧꯕ ꯑꯩ ꯊꯧꯅꯥ ꯂꯩꯒꯗꯧꯁꯦ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯁꯤꯁꯨ ꯃꯤꯠꯁꯦ ꯐꯔꯕꯅꯤꯅ ꯇꯜꯂꯦ ꯍꯥꯏꯗꯨꯅꯤ ꯑꯍꯜ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯑꯍꯜ ꯑꯣꯏꯔꯛꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯟꯗꯧ ꯂꯩꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯨꯁꯃꯥꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗ ꯑꯣꯟꯊꯣꯛꯂꯝꯃꯦ ꯐꯩ ꯑꯗꯨꯁꯨ ꯐꯩ ꯑꯣꯖꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ
प्रभु होइसु अमुक्तंग वृंदावन लाउदाबा होय प्रभु भगवान चिंहलदी सोदन लाकनी प्रभु भगवान चिंहद्रदी अने चक्यासु जापोनते प्रभु को खंडी खली हमतंगी परिक्रमा चचगेना होय इबुंग माकीसु नाम सोमने अदुसु चपाइसु सेनगिसु मथौनिदो प्रभु को sum pung makai mari dum tawbiro sinom yam oja nong churabo hai chudribo khitang di khe me to khare thank you tema dum thagachari tema like tawbiyo kainyang chage tema dum kainyang chage nong piti curami yang ada support to view hoi yang ada support to view please karang lagi Citra chen khre ben thau na chen khre ite ma to mi like to biyo chang pa khubi number kau binu Senam yang kerang lagi
मैम कना लगे मैम ngata support tobio मैम मैम कना लगे sino मैम support हाउ हाइना हवाई चाय होय तुम like tobio तुम like tobio kaubino मैम like tobio oh ha ha
मैम क्या लेरगे सिना मैम ngata support to view mi kram le tramare sina मैम kran लेरगे मैम बिंदोले ना चेन खरे चित्रा जो चेन खरे तुम घर मारे ओके ना लापे मिसु थागत सरी मिसु yenge hatanga oh ha ha yang komen yang kenapa drama yang ngasih di yang ngateng sapoto biu
ꯃꯌꯥꯝ ꯑꯝꯇ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯑꯃ ꯂꯩꯇ꯭ꯔꯦ 오케이 ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯩꯒꯤ ꯑꯦꯐꯕꯤ ꯆꯪꯕꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯒꯨꯟ ꯂꯩꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ